ngasi thokiba thodok watoksingi matangda phongkiba numinang waramgi pausesingdagi maruiba lokusaraga Manipur Circle News ke makaitagi miyangbitamukta pautamjari ahanbata kangla pausedagi lokusage CM Biren ge jiribam khongchatki advanced security cardeta KUKI khulai paiba singna ambush satharakhre aso apannangkhre thong sidok lamle pathok chage taminase jiribam district ta hojik thokliba pamdaba thodok sing asi yengsilunaba hayeng Manipur gi chief minister nongthombam Biren jiribam da chatkadoriba asiga mangoinana ngasi impal jiribam lambi da chatkhiba advanced security cardeta KUKI khulai paiba singna ambush satharakhre CM gi convoy gi escort driver ama misam ama sok apanang khre hairi thodok asigi matang da police na phangba paw gi matung inadi sok laba misam driver adu gi maming di thanga ngaram dagi moirang them ajes allies bobo sahi kunipan apokpa samjai kawi mahak all Manipur transport and driver council na nektuna bolero white color number MN01 AG1320 thauduna security personnel sing puraga lakpada thodok asi ngasi ayuk pung 3 makhai rom tabada Imphal jiribam lambi gi Kotland gi kilometer 63 lom chatlaga leiba Tilaijang gi milestone number 34 35 adwaida thokibani hairi hauji makhata na thodok thokpam aduda Imphal West District Police Assam Rifles amadi CRPF ki reinforcement team sangchin khre hairi mafam aduda combined security force ki team aduna akan mamawong da thibo humagi thabak chathari nakalamorom da thodok aduda soklaba moirang them ajes ambulance amada Imphal tamna puraktuna langol da leba CJ Hospital and Research Institute ta aruba phibam da laikanari amorom da ngarang numidang jiri gowa khaldagi zakador tab lambi da leiba yamna maru oiba yotna saba thong ama KUKI khulai paiba singna sidok lamle hairi masigi matang da press na phangba pawgi matung inadi thong asi gowa khaldagi zakador satpa lambi da leiba Rising Sun English School manakta saba thong ni hairi thong asi gowa khal zakador lamtai khono phauduna yamna maru oiba thong amani hairi ngarang numidang pung mapan makhai khara helakpada KUKI khulai paiba singna thong asigi iron sheet lauthokre haiba paw phangbadagi manak nakpada leiba mioi singna army gi matenga loinana thong ase amok semjin khre hairi nakalamorom da KUKI khulai paiba singna athingba pirambadagi jiribam da dukan phamliba singda maitai chana thaknaba polam sing yauna nongmada changba pot chai amata yon khidre hairi mafam aduda leiriba mitai sing chana thaknaba phangdabadagi khodong chadaba kya mayoknare hairi Sarat ki mihat JSC ga police ka wari sanarba matung da yanaba purakre kangla pause na phongbani pathoksari JSC against the brutal killing of the Soibam Sarat ki mihut singa DIG range 3 ningsel wangam yauna police ki makok thongba official singa phamina duna wari sanarba matung JSC na taliba demand sing thabak ta onthoklagani haibadagi yasinaba purakre press na phongba pawgi matung inati ngarang pangthokhiba mifam aduda yanaba purakhiba wafam sing adugi manungda Soibam Sarat miyat asida chenaba sing chayolani gi manungda police na faba amadi logi matung inna thabak paikhatpa laikhidrabagi mungda laingak na thubada ex gracia piba laikhidraba Sarat ki imungi mioi amada masaga sanaba laingak ki thabak ama piba haina yauri ngasi ayuk pungni pan dal laikhidraba Sarat ki thawai yaudraba hakchang Selchar Hospital da postmortem gi damakta pangthoklaba matungda aroiba mato mangam pangthoknabagi damak yumgi mioi singda senna khare hairi panba yabade jiribam gi gularthol sorok atingbi khunogdagi Soibam Sarat tha asi gi tarukta masagi farm na thabak suraga halakpadagi lambi da KUKI khulai paiba singna faaduna pukhraga jiribam gi laisabi thol amadi mular ground ani gi marakta leiba asongba narak mongsong amada hatuklaga hondoklam khibani hairi